ꯃꯤꯅꯗꯤ ꯍꯥꯏꯅꯩ ꯂꯥꯞꯅ ꯂꯩꯔꯒ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯀꯥꯏꯅꯒ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯂꯥꯞꯅ ꯂꯩꯔꯒ ꯃꯌꯦꯡ ꯑꯁꯨꯝ ꯇꯥꯕꯒꯨꯝ ꯇꯧꯔꯛꯏꯁꯦ? ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯕꯤꯁꯨ ꯍꯣꯡꯂꯛꯑꯦ꯫ ꯊꯥꯏꯅ ꯆꯤꯊꯤꯒ ꯊꯥꯅꯔꯤꯉꯩ ꯃꯇꯝꯗꯗꯤꯅꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯁꯨ ꯅꯨꯡꯁꯤꯅꯕ ꯃꯌꯦꯡ ꯇꯥꯔꯝꯗꯦꯒ ꯍꯥꯏꯅꯔꯤꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅꯤꯡꯕ ꯋꯥ ꯀꯌꯥꯁꯨ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯥꯏꯅꯔꯕꯅꯤꯅ ꯂꯣꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩ꯫ ꯅꯣꯡꯃ ꯅꯤꯅꯤ ꯄꯥꯎꯒ ꯐꯥꯎꯅꯗ꯭ꯔꯗꯤ ꯂꯥꯞꯅꯕꯒꯤ ꯃꯔꯝ ꯍꯦꯛꯇ ꯑꯣꯏꯔꯛꯑꯦ꯫ ꯑꯃꯨꯛꯁꯨ ꯃꯤꯅ ꯑꯩꯁꯦ ꯃꯤꯒ ꯋꯥꯈꯜ ꯃꯥꯟꯅꯗꯦꯒ ꯍꯥꯏꯔꯤ ꯄꯣꯠꯅꯤ꯫ ꯑꯗꯨꯅꯔꯁꯨ ꯈꯪꯗꯦꯗ, ꯑꯩꯁꯨ ꯍꯦꯛꯇ ꯅꯛꯁꯜꯂꯒ ꯌꯦꯡꯉꯁꯤꯔꯣ? ꯀꯅꯥꯅ ꯈꯪꯕ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯛꯄꯁꯨ꯫